अहानपदा मरुइबा पाउ पिजरी जस्टिस नोंगमैकापम कोटेश्वर सुप्रीम कोर्ट की जज ओइनबा रिकमेंड तौख्रे सुप्रीम कोर्ट ता मणिपुरी मचाना जज ओइबा नोंगमैकापम कोटेश्वर ना अहन बोइरे सिक्योरिटी फोर्स ना चोता की बस सर्च ऑपरेशन ता थोबा डिस्ट्रिक्ट के सलाम पातोंग दगे खुसुकलाई क्या फागत पंगमख्रे अमदी रिलीफ कैंप ता सुसाइड तौबा अमदी सुसाइड तौनिंगबा फारोपगी मतंगदा मेंटल हेल्थ स्क्रीनिंग प्रोग्राम पांथोख्रे खुरमजरे टाइम्स ऑफ मणिपुर की मणिपुरी पाव मीडियम ताबिरिबा पुनमकपु लक्ष्मी कोंगखाम ना तराम नोक्सरे हौजिक पाव संदोन पिजरे जस्टिस नोंगमैकापम कोटेश्वर सुप्रीम कोर्ट की जज ओइनबा रिकमेंड तौख्रे सुप्रीम कोर्ट ता मणिपुरी मचाना जज ओइबा नोंगमैकापम कोटेश्वर ना अहान बोइरे सुप्रीम कोर्ट की अहांग जज मेंशनबगी दमक मणिपुर की हौजिक जम्मू एंड काश्मीर अमसुंग लद्दाख हाई कोर्ट की चीफ जस्टिस ओइरिबा नोंगमैकापम कोटेश्वर मदी मद्रास कोर्ट की हौजिक एक्टिंग चीफ जस्टिस ओइरिबा आर महादेवान बो एपेक्स कोर्ट असिगी जज ओइना हापनबा रिकमेंड तौख्रे सुप्रीम कोर्ट की कोलेजियम मदुदा जस्टिस अनिरुद्धा बोस अमदे जस्टिस एएस बोपाना थबक्तगी पोथाखिबगा लोइनना जज अनि असिगी मफम असि हांगतुना लाकपने अहांगबा जज अनि असिगी मफम असि मेंशनबगीदमा सेनियोरिटी अमदे तोंगान तोंगान बा हिरम सिंह येंगलगा जस्टिस नोंगमैकापम कोटेश्वर अमदे जस्टिस आर महादेवान हापनबा रिकमेंड तौरे हाइना पल्ली रिकमेंडेशन अदुना हाई मणिपुर की जस्टिस नोंगमैकापम कोटेश्वर कुमजा सिंगनी तरामाथोई की अक्टोबर 13 गुवाहाटी हाई कोर्ट की जज ओइना हापखिबने मदुगी मतुंग मणिपुर हाई कोर्ट लिंखलकपदगी महा गुवाहाटी हाई कोर्ट दगे मणिपुर हाई कोर्ट ट्रांसफर तौरखिबने कुमजा लिंगनी कुलहुमदोई के फेब्रुआरी 15 महक जम्मू एंड काश्मीर अमसुंग लद्दाख की चीफ जस्टिस ओइना अमुक हापखिबने महा कुमजा लिंगनी कुनमंगा की फेब्रुआरी 19 थबक्तगे पोथागदबने जस्टिस कोटेश्वर सुप्रीम कोर्ट की जज ओइबा सिना अवांग नोंगपोक स्टेट सिंह की महुत सिनबत नतना मणिपुर की अहानबा सुप्रीम कोर्ट की जज ओइगदौरिबने रिकमेंडेशन की कॉलेजियम अदुदा सुप्रीम कोर्ट की चीफ जस्टिस डीवाई चंद्रचूड़ जस्टिस संजीव खन्ना जस्टिस बीआर गवाई जस्टिस सुरेश कानमदे जस्टिस ऋषिकेश रॉयना खुदेक पीरे सिक्योरिटी फोर्स ना चौथकी सर्च ऑपरेशन दा थौबाल डिस्ट्रिक्ट की सलाम पातोंग दगे खुसुकुलाई क्या फागत पंगमख्रे मणिपुर पुलिस कंट्रोल रूम दगी फंगबा पामबगी मतुंगिना सर्च ऑपरेशन अदुदा डिटोनेटर याउदबा हाई एक्सप्लोसिव हैंड ग्रेनेड अनि मॉडिफाइड सेल अमा 38 mm की कार्ट्रिज अमा टियर स्मोक सेल सॉफ्ट अमा फागत पंगमकी हाइना पाउसेना मखातारी रिलीफ कैंप लेरिबसिंगना सुसाइड तौबगी थौदोक थोरकपा मदे सुसाइड तौनिंगबा फावरकलिबा सिगी मतंगदा डिस्ट्रिक्ट मेंटल हेल्थ प्रोग्राम एंड DHS इम्फाल ईस्ट डिस्ट्रिक्ट ना सिंदुना 1 day targeted intervention on stress management and suicide prevention कम मेंटल हेल्थ स्क्रीनिंग प्रोग्राम हाइना मिंगथोनब्रा प्रोग्राम अमा ngasi आइडियल गर्ल्स कॉलेज अकामपाता हांगबा रिलीफ कैंप पांगथोखरे थौरमदुदा डिस्ट्रिक्ट मेंटल हेल्थ प्रोग्राम इम्फाल ईस्ट डॉक्टर MD अद्भुत सबीरना सुसाइड हाइबसी करिनो करमना म्योइबदा सुसाइड तौनिंगबगी वाकल फावरकलिबनो हाइबदो मियामदा खंगनबगा लोइनना सुसाइड तौनिंगबा फावरकलिबा म्योइ अमा मतौ करमना बाप तहनगनी हाइबगी मतंगदा वाफम कया फोंदोखि लोइनना रिलेशनशिप स्ट्रेस फाइनेंशियल स्ट्रेस अमदे हेल्थ स्ट्रेस न चिंगबा सिंग लाकपदा यामना थुना मतौ करमना कोखनगनी हाइबगी मतंगदसो मोरेमसुंग चुराचांदपुरदगी लांजेनरक्तुना लेरिबसिंगदा डॉक्टर MD अद्भुत सबीरना संदोंगना हाइखि अखोइना सुसाइड सिगी मतंग सिदा अवेयरनेस पीबा सुसाइड सिगी मतंग सिदा मयाम द खंगहनबा सुसाइड हैबसी करीनो करीने थोखल्ली हैबसी अखोइना एक्सप्लेन तौबीबा
aduga akoina kanagumba amana aigi imung manung aigi imanabi singda kanagumna suicide tongningbagi wakalon adugumba phawrakpa taragadi akoina madu kamain toroga thinghogani habidi akoina kamain toroga madu akoina ngakthokani habiduma akoi adugi maruoina idea se aduni akoina masigi numitida pangthoi basi atopamna akoina stress management haitare stress sigi matang sida akoi mi khudimak stress lei mi khudimak thingni stress the relationship ki oibi natragna financial oibi natragna health related oibi adugu stress se akoina immediate relief se kamaina phangge mathangda khudi deep breathing exercises tawba adegi khudi Jacobson's progressive muscle relaxation therapy haina adumain toraga khoina khara lei khoina hai basing che koi inmate sing sida masigi kana basi khara makhaidang phangan ngamna ba haina adugi pandam loroga to Yellow Furup Singh da Katok Chaba E Haibatim da Ethno Heritage Council Harikona Sinduna Awareness Kam Voluntary Blood Donation Kamamanga se Janims da Pangtok Ray Janims ki Blood Center ga kusam naduna Blood Center asida Pangtok pa lem na EP bagi tawramaduda Harikon gi member kuntra rom na EPK Voluntary Blood Donation Kamadugi Matang da Harikon gi Secretary General Ahibam Ananahai Lamdamasida Kundariba Yellow Furup Singh da Amatu Oina Punsinduna Mapal gi Safu Singh Thengnana bagi pandam da Blood Donation Kamasi Pangtokpani Yellow Furup Singh da Katoklaba E Hairiba Timasigi Nungi Oiba Wahantokna Igi Award Balairakpada Karada Oiriba Suman Katpa Ngamnaba Kwanabani Ngasi Pangtokliba Blood Donation Kamasi Makatana RIMS Sizamade Babina Hospital na Jingbadasu Pangtokani Lamdamasida Ladiba CSO Singh na Su Lem na Ibibagi Tauramasi Pangtokpituna Igi Award Balairakpada Man Katpa Ngamnaba Kwanaminasi Haina Mana Makatake Aikoi hojik laiba Manipur ki tuan bai kogi hospital sing sida aikoi Jenims ta aduga RIMS ta sijada kogi blood ki output laiba se masi khado isu aikoi mekhepa ngamna bagi damakta hariba blood donation ke masi sinjabani koina loina aikoi Manipur da tuan ba aikoi ki sinhamda thabak tawbiriba aikoi ki miyam ki thabak tawbiriba CSO sing civil society organization sing nasu hariba aikoi ki blood donation ke mase masi pangthok biduna aikoi e output laiba se khado isu aikoi mekhepa punna aikoi thawang lomina si haibaki mafamdu ai mayam thamjage akoi punna hariba aikoi punna lomina rakandadi Manipur e award pal lari mase mase kan dosu mehpa ngamngani haibaki thajabada thamjara kanda mase aikoi herikona aikoi hariba blood donation ji sinjawani herikona su makhatana aikoi ni thorpa thabak thorom sing dongan bai lebak isu singda e award pal lari matam da su herikona matam chupada hariba aikoi blood donation ke mase aikoi dum EP bagi thabak se makhatang chathajagi ni Langol de Labor National Institute of Technology NIT Manipur da Bank of Baroda gi branch ama ngasi Bank asigi journal hatu oriba North East State Zone gi General Manager Sonam T Budiana haunabi matungina hangdokre Bank of Baroda Jorhat Region gi makhada nongna hangdokliba branch asi hangdokpagi thauram aduda NIT Manipur gi Director Professor DVLN Somaya Julo Registrar Professor K Tomba Jorhat Region gi Regional Head Lobsang Sarpa Made NIT Bank Branch ke Manager Kuzbo Naurab Susaryaki Tharamaduga Mari Lainana Bank of Baroda gi Zonal Head North East State Zone ge Sonam T Butiana Hai ngasinaw na hangdogliba bank branch asina NIT da tamliba mahairoy sing oza sing yauna maike somda leiriba miyamda chauna kana bapiragani bank asina account holder sing da mobile banking net banking amadi tongan ba loan di kudong jaba sing panghalagani haina mahana makataki Thauramaduga Mari Lainana NIT Manipur gi Director Professor Soyama Juluna mahairoy sing ge transaction tobada kudong chanaba ATM bud ama atubada hangbiu haina Mari Lainaba Journal Head ki puning chingsin ke ngasigi Thauramaduda Manipur da leiriba tongan ba branch ki manager sing yauna staff kaya ma susaryaki students and also provide a loan facility for the students those who are not able to pay their tuition fee etc. to handhold them and support them, and also for poor people, if there is a CSR fund is available, help them in assisting them so that as a corporate social responsibility, we can train and then grow the unprivileged youth to the next level. So my support always will be there, and in fact, I request the general manager also to open an ATM, because nowadays many students may like to use the facility. And as a Burundian, I think we can always say that as of now, I think we are one of the biggest
nationalized bank next to State Bank of India in terms of everything. In terms of business also, our business is more than 25 lakhs crore business. And we have a presence of more than 8,000 branch all over the India. And abroad also we have more than, I think, 99 branch in almost 25 countries. So that means that we are one of the biggest nationalist bank. So talk about our bank in Manipur, our I think presence is also very nice. Mitay irol iek loina shilon apun balop milal kang leipang na lamdama sida natana mapan lam yaung na joina takraba Manipuri singda lol amadi mayek chawkat hanaba kongjang changsilengai talaga sida Assam lengang na Manipuri sing tagi oiba lol amadi mayek chawkat hanaba akkanaba thawrang ama laukhalagliba sigidamak milal na thagat pa phongturakle Assam lengang na Manipuri lol amadi mayek chawkat hanaba lawragliba thawrang asida milalgi president Khaidem Ingochana apenba phongtokladuna milalgi oiba mifam ama pangthoke mifamgi Milalgi may lusang da pangtoke ba mifam aduda milalgi thongising nasu Assam lengaki thausil adubu thagat pa phongdok na ki panbaya badi Assam da joina takraba Manipuri singna mafam aduda lairiba Manipuri lol amadi mayek mapungfana sizinanaba chahi kayagi mamangdagi Assam lengak da taknaduna lakibani masigi mahayoina haukiba February thada Assam lengangna assembly da Manipuri lol amadi mayek ase mafam adugi Manipuri singda tambaya bagi ayaba piki masigi matung chahi asigi June tang mangada Assam Lengaki Sir Department ki Director Dr. Niradana Assam Manipuri School singda mathang chahidagi class 1 amadi 2 da tamgadaba Bangla mayeki lairik taru mitai mayek to onthongnaba order ama thokibaga loinana Manipur Sahitya Parishad ki President Secretary amadi Manipur Language Protection Coordinator Committee ki President Secretary da ayi bacherol amma tharaktuna November tha fawagi manungda mitai mayeki lairik sem sana ba khangan kraina pausina makata na phongdorakle Paugi marak thana atiyan break ama lauzare Times of Manipurtom TVG news anchor khara lauzagani thawai yawba singna thasigi kun fawbugi manungda isa gi resume Tom TVG office ta thajin birau experience lairaba anchor singdana henna kudong chaba pizagani akupa marol kawasam laikai da leiba Tom TVG office dage khangbiba yagani Imphal West District ki Ningthemcha Karongda laiba Holistic Vista Substance Use Disorders Treatment Center na drug amasung alcohol gi problem lairabasing matam gachunaba mawngda sel yamna changdana layengli Social Welfare Department ki license makhada chalairiba treatment center asina piriba tongan ba servicing di detoxification, yoga and meditation, psychoeducation, art therapy, group therapy, cognitive behavioral therapy, case management, relapse prevention program, relationship building worksheet, family and friends therapy, individual therapy, addiction co-occurring therapy, aftercare, extended care, recovery convergence meeting asina singbani Malaysia gi Malacca da laiba Asia Metropolitan University dagi addiction laina gi matangda master's degree paibada natana ICCE Colombo plan dagi international certified oiraba Dr. Sapam Lalit na lingkhatpa treatment center asida miyoi lising ani gi mathakta layengkrei masigi manung miyoi lising ama hena mahausa gi punsida halakpa ngangkrei treatment center asida lairiba staff pumnamak national amasung international gi thakta training fanglaba ngaktani hafta khuding gi medical officer na treatment lawriba khudingmak routine check up tawduna yamna cheksin layeng chathai amaromda treatment center asida lairiba miyoi khudingmak ki right mapung phana ikai khumnaraga layeng chathaba asina maram oiraga staff amasung patient ani gi marakta afaba mari thamba ngami masida natana family education program pangthoktuna addiction laina karamna thengnagani haibagi gyan losing singsu imung manungda chap chana piri kanagumba drug natraga alcohol gi problem leiba yarobadi treatment center asigi phone number 9774857077 natraga 8798621531 natraga 9612323551 da ngasimag tanabiu Break matung miyang mutaram nokchari makata pa pau pizare Kakjun kaithel da dukan phamliba lanai lalon itik tawriba sing amade kakjun gi lanai myo sing da puba thangba ngamloidaba sel gi demand tawbiganu haina kakjun gi miyamna kakjun kaithel amadi dukan sing thong londuna kakjun kaithel da leiba nawhal lai lai bumamangda ngarang wakan mipam ama phamkrai
Kakchingda lairiba club taramapan gi apunba body ama oiriba all Kakching clubs coordinating committee na sinduna senior citizens forum Kakching apunba nupi lob Kakching kaitel apunba nupi lob amade Kakching Bazaar Business Welfare Association ga khusam naduna chatakiba wakan mifam aduda saru yakiba tongan ba Kakching gi CSO singi luchingba singna phongthok nakibada mamang chegi me ahumdagi chotharakliba lana sida Kakching gi miyamna hakthengna amade nakoina na ngasi fawba hiram kayada saru yaduna lakle masida sunatana chingkhong chingyada kun ngakiba singidama Kakching gi yumthong khudingdagi amade dukan singdagi sel khaina duna sel amadi chana thakna bagi mateng matam gi oina pangduna lakle Masigi sumatakta lan hek haurakpadagi ngasi fawba lanjelakpa sengi relief camp taruk hangduna changjafam piri hariba relief camp sing asida lairiba sengi damak laingakna pirakliba sanfam de khara khakta mangni ayambadi Kakching gi miyamna angamba puthokna duna chalaibane maramaduna kanagumbana tangai fadaba lairabasu miyamdagi demand tawbagi mahut donation oina lobiyu haiba wafam seng phongdongnaki wakan mifam aduga mari lainana all Kakching clubs coordinating committee gi president KSH Dharmadas na hai Mamang chahidagi cookies singa thengnariba lana sida Kakching gi miyam su hek haubadagi yauduna ngasi fawba laklibane maramaduna miyam gi wakat mari lainaba singna tabiyo miyam da kian khangan ba made namduna demand tawbagi thabagasi tawbiganu haina mahangna makha taki demand toksinba adu taru ada taw haidana demand toksinba ji tawbiganu praja singda support lobiraga akoi mayam punna thengnaraga asumla Manipur ki lan singam ngamna bakoi honaminasi mayam punamna masi wakal taminarga akoi praja singa support tokduna musina laminamidamta sinbiu haidana apai all Kakching club maikai dagi coordinating committee maikai dagi lup singi sinau sing maikai da sumna ba bilasi thamjari wakan fam aduda miyamna puba tangba ngamloidaba demand tawbigano mateng oina pangsage aikoi mashal gi apunbagi shaktam tugaina ba senbigano haina thaba placard kya sosisinake Maitei na cookie singi matakta ethnic cleansing chataki haina AICC gi General Secretary Atul Londena thamkiba wafam adu akan mamongda condemn tawi haina Manipur imana phongdurakle ramasigi matangda Manipur imagi ko convener S Santikumar na Thadorakpa chirol amana hai mamangchoigi me ahumdagi haukiba irang adu Churachandpurda khundaba maitei furupki yum kaya kuki jogi myoi singna mai thaba haurakibani miyamda yumpham yaudaba pau sandoktuna maitei furuppu aranba tahanabagi wafam asi yaba ngamloi thawong asidi political gi oiba kudong chaba launaba amade Manipur thugainabagi chatharakpa lalongni haina lawi hairi Opposition ki leader Rahul Gandhi na handak Manipur da laklamba du da taragani suba Lok Sabha Mikhal ga mari lainana Congress Party ke manifesto da yauba wafam thabak to ontok piyu haina ITLF na Rahul Gandhi da memorandum ama pishin ke political party singna politics to matam da Manipur thugaina badi tobiganu haina cherolasina makatari Moirang SG MLA Tongam Santi gi meeting makada ACSC gi manung dalai riba lomi singda anirak subo oina urea harien topagi tawram ama pangthokre Moirang SG MLA office ki thomi sing yauna pangthokiba harien topagi tawram aduda phubala sunu sifai naran sena thamna pope ngangkhalawai tronglaube kudekpe laimaram terakhungsangbe kwakta municipal council kwakta GPM so Moirang municipal council gi ward tarani thoi gi lomi singda urea har sing phanganke Harian basiga mari lainana MLA office Moirangi PA Mairembam Uttam Kumar na phongdorakpagi matungina harsing ase lomi singda chathok laina pothok puthok ngamnabagi wakhalonda Moirang FCG MLA Thongam Santi gi maikedagi pibane harpibagi thabaga se makhata na chathakigani haina mahakna pongdokhi Ngarang pung nipan makhairom taba duwaida Bisnupur district ki hayai kondage Saiton Philanthropic Club SPC amadi Aramba Unit 57 Saiton Unit ki team amana yong ikai TV haina khangna ba slow loris ama kan bangamkre team aduna kan kiba yong ikai TV adu gasi Bisnupur District Forest Department ta sinakre haidi Mizoram da African Swine Flu ASF ki laichat sandurakpa suna maram oiraga okloiriba pharmacy da lupa crore kun gi mathakta amangata thogalai laichat asina status gi ok lishing manga chambriga contrast ki haidi
Tongan tongan report singi matungina African swine flu ase status sida haujiksu lakshin bangamdre laichadasina maram moiraga changchatta nombada ok chamagi matakta siri loinana ok chani gi matakta kaling tobagi thabak chathari hairi official oiba report amagi matungina laichadasina Mizoram gi district chamaga humpu maruoina Aizol Champai Lunglei Saitol Kauzol amade Sarsipta achoba chaiting phangli laichada se chayasigi February 8 da detect tokibane panbiyabadi African swine fever ase status sida kumjale sigani kunmathoi da so paksana sandoraktuna awaba chaiting kaya phangkibane chahi aduda status sida laichada sina maram oiraga ogli sing kuntra humdoi chambriga kun sekibane Assam da hauze thokliba ising ichawa sina maram oiraga malam gi tourist singge pantungpham ama oiriba Assam gi Kaziranga National Park and Tiger Reserve da achoba chaitheng ama phangli ichawa sina park asigi atangba makhal gi rhino tara yauna lamlaki sa chamaga humputara mari siri hairi report singi matungina ichaw gi ising ase tapna hantharaklabaso park asi ichaw gi ising asina chawdu yangkhai hena hauze su thumjinuna leiri Central Water Commission CWC gi data singe matungina handaki ichaw ase Kaziranga National Park and Tiger Reserve ki oina haukiba chai tara asigi manungda khwaidagi ising chawba mo oi hairi Aroibadam Aroibapam Kahna Pizari. Justice Nomaikapam Koteswar Supreme Court ke Just Oinaba recommend to pray Supreme Court of Manipuri Majana Just Oiba Nomaikapam Koteswar na ahan boire. Security Force na chatakiba search operation da Thobal District ki Salam Patong dage kutsukulai kya fagat bangamkre. Amadi relief camp da suicide toba amadi suicide tawningba farakpagi matang da mental health screening program pangthokre. Hauzik yun nadi matang sida Times of Manipur ge Manipuri Paulishin jare mediang tabir basing bomuka hana krum jare.